Coordinating Committee on Manipur Integrity Kokomina ngarang kuki narco terrorist singna Chief Minister gi Advanced Security Convoy da attack tawkiba thodok adubo akan mamong da condemn tawkhre amade khulai paiba kuki group punamakpu terrorist organization oina lauthokadabani haina state lengakta taksinkhre Kokomi ki media coordinator 𝗣𝗲𝗢𝗔𝗜 media da thator pachirol amana hai security personnel 𝗂𝗥𝗢𝗏 attack adu terrorism gi thawongni maduna Indian security force singa lautunaraga chatharakpani thajanariba khulai paiba kuki terrorist sing amade state lenga ki marakta leiriba lan asi hena kangkat halle state lenga ki security force sing da chatharakhiba attack aduda central security force sing na karisu tawdana leirakkhibaduna hena chingnaba pokhalle haina Kokomi ki cherol asin haire ngakpi bagi mingda maite khun singdagi maite khunja singbu central government na puthoklaga khun sing adubu kuki group sing na khudum chalhalle masimak maite khunaibu mayum maramdamgi lanjen hallaga lan tawrakliba kuki singda khudong chaba piba demographic reshuffling tawbagi thawongni haire maite singi mayokta central government na chathariba proxy lan ase manipur gi yalhomi singna khangbiu haina Kokomi na appeal tawraduna hai Suspension of operation asina kuki narco terrorist group sing asibu atai yawolu sing bun namthanaba makhogi mayokta marginary oina sizinanaba yahanba asiguma center na chathaba minamba asina maram oiraga manipur gi miyam makhata na saphabagi wakhal leitre hauzik leiriba prime minister modi amasung home minister sahagi luching makhada tangdu leitaba yaifaba manipur ama oirakani haibagi thajaba mangkhre haina Kokomi na makhatare Coordinating Committee on Manipur Integrity Kokomi na ngarang kuki narco terrorist singna Chief Minister gi Advanced Security Convoy da attack tawkiba thodok adubo akan mamong da condemn tawkhre amade khulai paiba kuki group punamakpu terrorist organization oina lauthokadabani haina state lengakta taksinkhre Kokomi ki media coordinator 𝗣𝗲𝗢𝗔𝗜 media da thator pachirol amana hai security personnel 𝗂𝗥𝗢𝗏 attack adu terrorism gi thawongni maduna Indian security force singa lautunaraga chatharakpani thajanariba khulai paiba kuki terrorist sing amade state lenga ki marakta leiriba lan asi hena kangkat halle state lenga ki security force sing da chatharakhiba attack aduda central security force sing na karisu tawdana leirakkhibaduna hena chingnaba pokhalle haina Kokomi ki cherol asin haire ngakpi bagi mingda maite khun singdagi maite khunja singbu central government na puthoklaga khun sing adubu kuki group sing na khudum chalhalle masimak maite khunaibu mayum maramdamgi lanjen hallaga lan tawrakliba kuki singda khudong chaba piba demographic reshuffling tawbagi thawongni haire maite singi mayokta central government na chathariba proxy lan ase manipur gi yalhomi singna khangbiu haina Kokomi na appeal tawraduna hai Suspension of operation asina kuki narco terrorist group sing asibu atai yawolu sing bun namthanaba makhogi mayokta marginary oina sizinanaba yahanba asiguma center na chathaba minamba asina maram oiraga manipur gi miyam makhata na saphabagi wakhal leitre hauzik leiriba prime minister modi amasung home minister sahagi luching makhada tangdu leitaba yaifaba manipur ama oirakani haibagi thajaba mangkhre haina Kokomi na makhatare